ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯣꯟꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯄꯥꯉꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯩꯅꯔꯒ ꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤ ꯀꯣꯛꯅꯅꯕꯒꯤ ꯃꯔꯝꯁꯦ ꯁꯨꯡꯂꯩ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯍꯥꯏꯅ ꯂꯩꯅꯔꯤꯕ ꯃꯥꯒꯤ ꯗꯥꯏꯂꯦꯝꯅꯥꯁꯦ ꯃꯁꯤꯗ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯂꯣꯟꯅ ꯑꯃꯁꯨꯡ ꯐꯣꯡꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯤꯕ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯍꯔꯥꯎꯒꯗꯕ ꯅꯨꯡꯉꯥꯏꯒꯗꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯕꯨ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯁꯤꯅ ꯀꯔꯤꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯅꯍꯟꯕ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯥꯏꯗꯣꯛꯅꯕꯤꯗ꯭ꯔꯕ ꯃꯣꯏꯗ ꯑꯩꯈꯣꯏ ꯈꯠꯅꯍꯟꯕ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯈꯠꯅꯕꯤꯗ꯭ꯔꯕ ꯑꯗꯨ ꯃꯣꯏ ꯅꯤꯡꯕ ꯀꯥꯏꯒꯗꯕꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯈꯠꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯠꯅꯅꯕꯒꯤ ꯅꯤꯡꯒ꯭ꯔꯤ ꯁꯦꯝꯅꯅꯕꯁꯦ ꯈꯠꯅꯅꯕꯒꯤ ꯅꯤꯡꯒ꯭ꯔꯤ ꯇꯥꯈꯠꯅꯅꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯗ ꯀꯨꯀꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯥꯒꯥꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯈꯠꯅꯗꯅꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯑꯦꯂꯤꯃꯦꯟꯁꯤ ꯃꯁꯤꯡ ꯋꯥꯠꯁꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯛꯑꯦ ꯃꯩꯇꯩꯒ ꯀꯨꯀꯤꯒꯒꯤ ꯃꯔꯛꯇ ꯂꯩꯈ꯭ꯔꯤꯁꯤꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯁꯤ ꯅꯥꯒꯥꯒ ꯀꯨꯀꯤꯒꯅ ꯑꯃꯨꯛ ꯁꯤ ꯔꯤꯌꯦꯂꯥꯏꯁ ꯇꯧꯗꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯊꯤꯔꯤꯁꯦ ꯑꯩꯈꯣꯏ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯥꯒꯥꯒ ꯀꯨꯀꯤꯒꯒꯤ ꯃꯔꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯗ ꯊꯃꯣꯏ ꯁꯣꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯩꯇꯩꯒ ꯀꯨꯀꯤꯒꯒꯤ ꯃꯔꯛꯇ ꯂꯩꯈ꯭ꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯋꯥꯈꯩꯔꯣꯜ ꯑꯃ ꯐꯖꯅ ꯇꯥꯔꯛꯄ ꯉꯝꯗꯗꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯇ꯭ꯔꯤ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯏꯁꯨ ꯂꯩꯇ꯭ꯔꯤ ꯉꯝꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯄꯦꯟꯗꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩ ꯑꯗꯩ ꯏꯅꯤꯃꯤꯇꯤ ꯍꯦꯇ꯭ꯔꯦꯠ ꯊꯥꯖꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯤ ꯍꯧꯖꯤꯛ ꯃꯍꯧꯁꯥ ꯅꯣꯔꯃꯦꯜꯁꯤꯗ ꯂꯥꯛꯄ ꯉꯝꯗꯦ ꯁꯤ ꯃꯔꯛꯁꯤꯗ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯑꯃꯨꯛ ꯂꯥꯛꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯆꯍꯤ ꯀꯌꯥꯅꯣ ꯃꯥꯡꯉꯒ ꯂꯩꯕꯁꯦ ꯑꯁꯤꯗ ꯋꯥꯍꯪ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦ ꯈꯠꯅꯕ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯇꯤꯟ ꯌꯣꯠꯂꯒ ꯈꯟꯊꯃꯤꯟꯅꯁꯦ ꯃꯁꯤꯗ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯒꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯅꯣ ꯈꯠꯅꯍꯟꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯤ ꯍꯥꯏꯕꯁꯦ ꯅꯥꯒꯥꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯣꯕ ꯀꯨꯀꯤꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯣꯕ ꯃꯁꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯕ꯭ꯔꯗꯔꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯑꯣꯜꯃꯣꯁ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯕꯅꯦꯕ ꯀꯅꯥꯅꯅꯣ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯈꯠꯅꯕꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯤ ꯃꯁꯤ ꯑꯇꯣꯞꯄꯅ ꯂꯧ ꯂꯩꯔꯦꯕ ꯈꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯑꯗ ꯀꯨꯀꯤꯅ ꯄꯦꯟꯗꯕꯁꯤꯅ ꯀꯔꯤꯅꯣ ꯅꯥꯒꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯔꯤꯅꯣ ꯅꯥꯒꯥꯅ ꯄꯦꯟꯗꯕꯁꯤꯅ ꯀꯔꯤꯅꯣ ꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯣꯂꯨꯁꯟ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯇ꯭ꯔꯁ ꯕꯤꯜꯗꯤꯡ ꯃꯦꯖꯔꯁꯇ ꯑꯩꯈꯣꯏ ꯍꯥꯡꯖꯟꯕ ꯌꯥꯕ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯥꯏꯈꯠꯂꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯏꯟꯗ꯭ꯌꯨꯁꯤꯞ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯔꯤꯖꯣꯜꯕ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯅꯠꯇꯗꯅ ꯚꯦꯟꯗꯦꯇꯥ ꯄꯣꯂꯤꯇꯤꯛꯁ ꯑꯗꯒꯤ ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯒꯦ ꯅꯪ ꯑꯗꯨ ꯇꯧꯍꯧꯔꯣ ꯑꯗꯨꯅꯤ ꯍꯦꯟꯅ ꯏꯟꯁꯤꯟꯅꯕꯗ ꯁꯨꯝ ꯑꯗꯨꯗ ꯆꯠꯅꯔꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤꯁꯤꯡꯒꯤꯁꯨ ꯐ꯭ꯌꯨꯆꯔ ꯂꯩꯔꯣꯏꯌꯦ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯔꯣꯏ ꯅꯥꯒꯥꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯉꯟꯒꯤ ꯑꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯂꯩ we have a compelled situation to live together and we have a compelled situation to work together ꯑꯗꯣ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯂꯩꯔꯔꯣꯏ ꯅꯨꯡꯁꯤꯅꯔꯒ ꯄꯤꯁ ꯂꯥꯛꯀꯅꯤ ꯄꯤꯁ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔ ꯂꯥꯛꯀꯅꯤ ꯁꯤ ꯈꯛꯇꯅꯤ ꯍꯧꯔꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯂꯩꯉꯥꯛꯁꯤ ꯑꯩꯈꯣꯏ ꯋꯤꯛ ꯑꯣꯏꯕꯗꯒꯤꯅꯦꯕ ꯂꯤꯁꯥꯡ ꯁꯤꯠꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯁꯨ ꯌꯥꯎꯅ ꯃꯃꯥꯡꯗ ꯂꯩꯔꯛꯈꯤꯕ ꯂꯩꯉꯥꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯋꯤꯛ ꯑꯣꯏꯕꯗꯒꯤ ꯂꯥꯛꯈꯤꯕ ꯔꯤꯖꯜꯅꯦꯕ ꯑꯗ ꯂꯩꯉꯥꯛ ꯋꯤꯛ ꯑꯣꯏꯈꯤꯕꯁꯤꯁꯨ ꯑꯃꯨꯛꯀ ꯅꯩꯅꯁꯦꯕ ꯀꯔꯤꯒꯤ ꯂꯩꯉꯥꯛ ꯋꯤꯛ ꯑꯣꯏꯕꯅ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯦ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯚꯥꯞ ꯇꯥꯕ ꯑꯋꯦꯌꯔ ꯑꯣꯏꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯗꯕꯒꯤ ꯂꯩꯉꯥꯛꯁꯤꯁꯨ ꯋꯤꯛ ꯑꯣꯏꯈꯤꯕꯅꯦꯕ ꯂꯩꯉꯥꯛꯁꯤ ꯋꯤꯛ ꯑꯣꯏꯔꯦ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏ ꯊꯥꯒꯠꯂꯤꯅꯣꯕ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯁꯣꯏꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯥꯎ ꯉꯁꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯦ ꯀꯟꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯕ ꯇꯥꯏꯌꯦꯕ ngasi manipura thoi ba crisis myam chu loisan jari manipuri people la koina phap ta tari loiba ngam boyama akoi ngasi tawgada ba thabakti akoi ge miyam je pak chan na akoi khunai se kandana bagi lambi da phap ta min na basi mathau tai ado khunai kandana bagi lambi tu da chasi haibati nata dana akoi gi a mai magi kanglu yana ba masen tasan khomjan nara aga amu nauna anoba akoi gi kenoma akoi khana sei na bagi yamna highest one na khana sei na bagi mong ma lak kada bagi mami ma tamak pase masidi amuke hena hana lady basitagi hena na kutiva part amada sangkhragadra ibatugi aki batuni koina hul dawisi yes akoina hojik manipur kunai sida kana guma kanglup amaga koi ana aroiba thakpho yongna khanna ge hapsi koi ngamgadra ba aikoina aroiba thakpho ba khanna ba ngambagi pangal du su bharat ki lusing basing sina bharat lenga na pirakatra ba koida adugi tangkap tu yorkado ba matam lagadi mo koi dum ko tharakane moi nam tsilakane ba adu moi tawrisidi adugi thakti yonghalloyeba adum khanabasi adum khan akoi maion honga akoi mong honga
앵글 버들 기에도 뭐 홍가 좀 가능한 버기 와래 먹고 가나보다 좀 상나 컨티뉴이티 오나 좀 담바 아두다 뭐이 사나리버 지오폴리틱스 기 애드반테이지도 모두 라우는 버기 반담다 나칼라모람다나 아코이 시대기 아코이 히스토리컬리 아코이 소브렌 네션 오이나 레저람바 머닝 담바 레팍 오이나 레저람바 레팍 아마기 닝 담바 talakpagi movement se masi disperse tong na ba masi eradicate tong na ba sai khai na ba nakala moram dana manipur se tongan tongan me intai ti oida thugai thambi rati akhoi gi manipur separatist ki movement manipur ning khatam jage aba movement di later roi tan ko adugi waklo na ma nakala moram dana myanmar da ngai bharat na longning ba tongning ba myanmar gi lemai da tongning ba thabok se kang ba manipur gi akhoi kuki sen community gi kang bu se masi siga akhoi yana ra ga makoi gi population ada leibodo mada tunga ga badu area da phamaga tawga ba tabak wai da jo politics ki as na da lila myam se ana kanglu ba ma pai da ya da pai da kanglu si moina hai ba sum ilan ge harati atopa kanglu khara ga khana laga tham da ba ardi atopa kanglu khara ga khana laga tham mi se masi khoi na ngak pa gi ni ngak da di nang adum kanglu sing sin sang chela nang goi khada me do di ai khoi na hai si illu hai ga som da kan ilan laga mo ya pam ta go yai da na som na kan da na mu kai do ba manipur gi ning kha tam ba tali ba kanglu sing sin lo san na ba gi ana som na kan na kari nagagi su nagagi sa ang laki ba magi pan nagagi akhoi politics to modu lo shan na ba kari to ba ta kanglu khara khan han bum thau tai da mo su kanglu khara ga khana thura di bharat ma khoina bargain to bangam bagi mo gi bargaining capacity to mang khadam na tro bharat sipi da ba yaro haina hai ga da se masagi wa position se secure wa ka na hai bangam mai wane ba masagi position secure wa di bharat buk bangam ga ma chona adodi kuki ga ma su khana di bharat muk bangam bagi magi position do han thar oi tro 나가수 마기 레리바 마기 게노시 상나 또리바 거의 유닉 히스토리 오브 나가 하리바 포토 아주 두 가지 하리미 년 하리시 मणिपुर की जो कोई 1949 की मर्जर एग्रीमेंट पाम दे कोई निंग खाता ना लेजर को मणिपुर नंदे के हबी मूवमेंट दो लोशन के हारी में ध्यान तो से कुकी की जो कालुबानी से खाना ला थामदी म्यांमार दा मोइना साननिंग बली ला मैम दो कुकी दो मोइना हाइबम खै लोइना फॉलो तो गरि ने बसी एसुबा सिता नतबा तै तै मैम सिरे हना कोपथाबा फैक्टर मैम म लेरम गनि को दैट्स ऑल से आइने हाइजर जाम सम्बा लॉजिक अमा खकी वाने बको अना दे दे अखै सिरे सिरे एक्सटर्नल हेन अमा यावरे कोइ मसल गी मक खनारि बा तोरि मैम से हेलो कई गिनो illegal migrant thing se haraga khana na ba maram nei brane ha popi thing se haraga bo phaba thing se haraga khana na ba maram nei bra ba ado khana na ba gi maram moira khrise karai dei no ba khana nan na ba feeling to ga khara yaw gi mami ne ba ta ni si sia khoi dei sa pu na ba bab ta ba sum moi tra se ni naga ga cookie game ta ausi lai ba no ba ke no si so ma si so na ko ina na ma so ha theng na instigate to ba na ma so ma du khana na ba feeling to perfect khara yaw moi tra ba going to in culture अदो अखोइना मोइना अखोइना खनाबदो दा ओइना जंक्शन बिरबदी अदुगी इंस्टिगेटर सिंग दुगी पर्पस तो साफ तो भी बनी तना माने अखोइ इंटरेस्ट दी वेर रोय बदो अदो शुवाइना हाइनिंग ये तो नाइचन लिनाउ सिंगना नागा बोट नागा आमसुं कुकी गी लुसिंग बसिंगना आई मखोइ खक्तबु हाइरो इके अखोइ मैथैगी सिलिनाउ सिंग लुसिंग बसिंग सो अखोइ से री थिंकिंग अमा मथौ ताबल लेब्रा आई कालु की ओबा कल्ता जंक्शन नरागा सुम लेब तारगदि अखोई नेक्स्ट जनरेशन की फ्यूचर दी कराई दा लेगदोरि बनो मोइना खाली खनाबसिना अखोई की फ्यूचर अमा प्रोटेक्ट तौर दमने नंगी फ्यूचर प्रोटेक्ट तौगदो नते नंगी फ्यूचर लोशन लमदोरि मा लमदोरि अना अखोई सी भारत की अदोबा सिटीजन सिंगा यंगना मतमना अखोई सी सेकंड क्लास नते थर्ड क्लास की सिटीजन दा कोइ मनिंग हल्ला लेउदोरि मा असी खतंग आई हंगा चनिंगे